ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯖꯦꯅꯤꯝꯁ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯗꯒꯤ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯊꯕꯛ ꯄꯨꯡꯂꯦꯞ ꯂꯦꯞꯈ꯭ꯔꯦ꯫ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ, ꯗꯤ.ꯁꯤ. ꯑꯣꯐꯤꯁ, ꯃꯣꯗꯔꯟ ꯀꯣꯂꯦꯖ, ꯑꯌꯥꯡꯄꯜꯂꯤ ꯂꯝꯕꯤ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ 4 ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠ ꯈꯔꯗ ꯅꯣꯡ ꯆꯨꯒꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ 5 ꯑꯣꯔꯦꯟꯖ ꯑꯦꯂꯔꯠ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯅꯥꯒꯥꯒꯤ ꯃꯐꯝꯁꯤꯡꯗ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯆꯥꯟꯗꯦꯜꯒꯤ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠꯁ ꯕꯣꯗꯤꯁꯤꯡꯅ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯁꯤꯡ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔꯗ ꯌꯨꯍꯥꯔ ꯍꯥꯈ꯭ꯔꯦ꯫ ꯃꯦ 14ꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯄꯤ.ꯀꯦ.ꯄꯤꯒꯤ ꯂꯥꯟꯃꯤ 10 ꯍꯥꯠꯈꯤꯕꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔ ꯔꯦꯐ꯭ꯌꯨꯖꯤꯁꯤꯡ ꯏꯟꯗꯤꯌꯥꯗ ꯆꯦꯟꯁꯤꯜꯂꯛꯄ ꯀꯤꯅꯔꯦ꯫ ꯑꯕꯨꯂꯣꯛ ꯇꯨꯔꯦꯜꯗ ꯇꯥꯁꯤꯟꯈꯤꯕ ꯃꯤꯑꯣꯏ ꯍꯧꯖꯤꯛꯁꯨ ꯊꯤꯕ ꯐꯪꯗ꯭ꯔꯤ꯫ ꯖꯦꯅꯤꯝꯁ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯗꯒꯤ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯊꯕꯛ ꯄꯨꯡꯂꯦꯞ ꯂꯦꯞꯈ꯭ꯔꯦ꯫ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ, ꯗꯤ.ꯁꯤ. ꯑꯣꯐꯤꯁ, ꯃꯣꯗꯔꯟ ꯀꯣꯂꯦꯖ, ꯑꯌꯥꯡꯄꯜꯂꯤ ꯂꯝꯕꯤ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯂꯝꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯦꯗꯤꯀꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃ ꯑꯣꯏꯔꯤꯕ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁ ꯖꯦꯅꯤꯝꯁ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯅ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯦꯞꯈ꯭ꯔꯦ꯫ ꯉꯔꯥꯡ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯁꯤꯡꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗꯒꯤ ꯑꯅꯥꯕ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯄꯨꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤꯁꯨ ꯑꯦꯁ.ꯗꯤ.ꯑꯥꯔ.ꯑꯦꯐ, ꯑꯦꯟ.ꯗꯤ.ꯑꯥꯔ.ꯑꯦꯐ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯀꯤ ꯀꯥꯡꯕꯨꯅ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯃꯦꯗꯤꯀꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯄꯥꯋꯔ ꯁꯄ꯭ꯂꯥꯏ ꯌꯥꯈꯤꯗꯕꯅ ꯕ꯭ꯂꯗ ꯕꯦꯡꯛꯇ ꯂꯩꯔꯤꯕ ꯕ꯭ꯂꯗꯁꯤꯡ ꯑꯃꯗꯤ ꯑꯇꯣꯞꯄ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯁꯨ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯍꯣꯟꯗꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯃꯔꯣꯝꯗ ꯖꯦꯅꯤꯝꯁ ꯈꯛꯇ ꯅꯠꯇꯅ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ, ꯃꯣꯗꯔꯟ ꯀꯣꯂꯦꯖ, ꯏꯝꯐꯥꯜ ꯏꯁꯠ ꯗꯤ.ꯁꯤ. ꯀꯝꯄ꯭ꯂꯦꯛꯁ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯐꯝ ꯀꯌꯥꯁꯨ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯑꯌꯥꯡꯄꯜꯂꯤ ꯂꯝꯕꯤ ꯆꯠꯄ ꯌꯥꯈꯤꯗ꯭ꯔꯦ꯫ ꯏꯝꯐꯥꯜ ꯏꯁꯠ ꯑꯦꯁ.ꯄꯤ. ꯑꯣꯐꯤꯁ ꯀꯣꯝꯄ꯭ꯂꯦꯛꯁꯇ ꯍꯥꯟꯅ ꯈꯥꯝꯗꯨꯅ ꯊꯝꯕ ꯑꯃꯗꯤ ꯊꯧꯗꯣꯛꯄ ꯅꯪꯍꯧꯗ꯭ꯔꯕ ꯒꯥꯔꯤ ꯀꯌꯥ ꯍꯧꯖꯤꯛ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯔꯤ꯫ ꯋꯥꯡꯈꯩ ꯑꯉꯣꯝ ꯂꯩꯀꯥꯏ ꯑꯟꯗ꯭ꯔꯣ ꯄꯥꯔꯀꯤꯡ, ꯋꯥꯡꯈꯩ ꯀꯩꯊꯦꯜ ꯑꯁꯥꯡꯕꯤ, ꯋꯥꯡꯈꯩ ꯌꯣꯡꯂꯥꯡ ꯂꯩꯔꯛ ꯌꯥꯎꯅ ꯏꯝꯐꯥꯜ ꯑꯟꯗ꯭ꯔꯣ ꯂꯝꯕꯤꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯃꯐꯝ ꯑꯌꯥꯝꯕ ꯏꯁꯤꯡ ꯊꯨꯝꯖꯤꯟꯗꯨꯅ ꯂꯩꯈꯤꯕꯒꯤ ꯃꯊꯛꯇ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯏꯁꯤꯡ ꯊꯨꯝꯖꯤꯟꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯨꯞ ꯀꯌꯥꯅ ꯆꯪꯁꯤꯟꯗꯨꯅ ꯑꯋꯥꯕ ꯅꯪꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯊꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯏꯝꯐꯥꯜ ꯏꯁꯠꯀꯤ ꯋꯥꯡꯈꯩ ꯀꯩꯊꯦꯜ ꯑꯁꯥꯡꯕꯤ, ꯑꯟꯗ꯭ꯔꯣ ꯄꯥꯔꯀꯤꯡ, ꯑꯌꯥꯡꯄꯜꯂꯤ ꯔꯣꯗ, ꯅꯤꯡꯊꯦꯝꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯏꯁꯤꯡ ꯊꯨꯝꯖꯤꯟꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤ꯫ ꯋꯥꯡꯈꯩ ꯀꯩꯊꯦꯜ ꯑꯁꯥꯡꯕꯤꯒꯤ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈ꯭ꯔꯕ ꯌꯨꯝ 10ꯒꯤ ꯃꯤꯑꯣꯏꯁꯤꯡ ꯅꯍꯥꯔꯣꯜ ꯁꯤꯟꯊꯥꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤ ꯑꯗꯨꯒ ꯋꯥꯡꯈꯩ ꯅꯤꯡꯊꯦꯝꯄꯨꯈ꯭ꯔꯤ ꯃꯄꯥꯜꯒꯤ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈ꯭ꯔꯕ ꯏꯃꯨꯡꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯔꯥꯝꯖꯤ ꯄ꯭ꯔꯚꯨꯒꯤ ꯃꯟꯗꯤꯔꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ꯫ ꯍꯩꯉꯥꯡꯗ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯀꯥꯏꯗꯨꯅ ꯏꯁꯤꯡ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯑꯦꯛꯁꯀꯦꯚꯦꯇꯔ ꯑꯃꯗꯤ ꯍꯦꯚꯤ ꯃꯁꯤꯅꯔꯤ ꯌꯥꯎꯅ ꯁꯤꯖꯤꯟꯅꯗꯨꯅ ꯃꯦꯟꯁꯤꯟꯕꯒꯤ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯤ꯫ ꯑꯌꯥꯝꯕ ꯁꯔꯨꯛ ꯃꯦꯟꯁꯤꯟꯈ꯭ꯔꯕꯁꯨ ꯉꯁꯤ ꯑꯌꯨꯛ ꯐꯥꯎꯕꯗ ꯃꯄꯨꯡ ꯐꯥꯅ ꯃꯦꯟꯁꯤꯟꯕ ꯉꯝꯗ꯭ꯔꯤ꯫ ꯈꯨꯔꯥꯏ ꯍꯩꯀ꯭ꯔꯨ ꯃꯈꯣꯡꯗ ꯏꯁꯤꯡ ꯆꯪꯁꯤꯜꯂꯛꯄꯒꯤ ꯆꯥꯡ ꯈꯔ ꯍꯟꯊꯈ꯭ꯔꯕꯁꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯏꯁꯤꯡ ꯆꯦꯟꯁꯤꯟꯕꯗꯤ ꯂꯦꯞꯇ꯭ꯔꯤ꯫ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯁꯨ ꯍꯧꯖꯤꯛ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯌꯥꯗꯅ ꯂꯩꯔꯤ꯫ ꯅꯨꯃꯤꯠ 4 ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠ ꯈꯔꯗ ꯅꯣꯡ ꯆꯨꯒꯅꯤ꯫ ꯃꯅꯤꯄꯨꯔꯒꯤꯗꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ 5ꯗ ꯑꯣꯔꯦꯟꯖ ꯑꯦꯂꯔꯠ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯟ ꯃꯦꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯂꯤꯕ ꯅꯨꯃꯤꯠ 4ꯅꯤ ꯑꯁꯤꯗ ꯚꯥꯔꯠꯀꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠ ꯈꯔꯗ ꯅꯣꯡ ꯆꯨꯔꯕ ꯌꯥꯏ꯫ ꯑꯗꯨꯒ ꯊꯥ ꯑꯁꯤꯒꯤ 5 ꯐꯥꯎꯕꯗ ꯅꯣꯔꯊ ꯏꯁꯠꯀꯤ ꯁ꯭ꯇꯦꯠ ꯈꯔꯗ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔ, ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ, ꯃꯤꯖꯣꯔꯥꯝ, ꯇ꯭ꯔꯤꯄꯨꯔꯥ, ꯑꯁꯥꯝ ꯑꯃꯗꯤ ꯃꯦꯘꯥꯂꯌꯥꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯌꯥꯝꯅ ꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯆꯨꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯃꯦꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠ ꯏꯝꯐꯥꯜ ꯁꯦꯟꯇꯔꯒꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯉꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯃꯦꯡꯂꯣꯡ, ꯁꯦꯅꯥꯄꯇꯤ, ꯀꯥꯡꯄꯣꯛꯄꯤ, ꯖꯤꯔꯤꯕꯥꯝ ꯑꯃꯗꯤ ꯅꯣꯅꯦ ꯍꯥꯏꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯑꯣꯔꯦꯟꯖ ꯑꯦꯂꯔꯠ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯁꯤꯗ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯆꯨꯒꯅꯤ꯫ ꯄꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 30ꯗꯒꯤ 90 ꯐꯥꯎꯕ ꯅꯨꯡꯁꯤꯠ ꯁꯤꯠꯀꯅꯤ, ꯁꯦꯟꯇꯤꯃꯤꯇꯔ 8ꯗꯒꯤꯅ 11 ꯐꯥꯎꯕꯒꯤ ꯆꯥꯡꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯆꯨꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯏꯝꯐꯥꯜ ꯏꯁꯠ, ꯊꯧꯕꯥꯜ, ꯕꯤꯁꯅꯨꯄꯨꯔ, ꯀꯛꯆꯤꯡ, ꯐꯦꯔꯖꯣꯜ, ꯆꯨꯔꯆꯥꯟꯄꯨꯔ, ꯀꯥꯝꯖꯣꯡ, ꯆꯥꯟꯗꯦꯜ ꯑꯃꯗꯤ ꯎꯈ꯭ꯔꯨꯜ ꯍꯥꯏꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯁꯤꯗ ꯌꯦꯜꯂꯣ ꯑꯦꯂꯔꯠ ꯂꯥꯎꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯐꯝ ꯈꯔꯗ ꯅꯣꯡ ꯆꯨꯒꯅꯤ ꯍꯥꯏꯔꯤ꯫ ꯅꯥꯒꯥꯒꯤ ꯃꯐꯝꯁꯤꯡꯗ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯆꯥꯟꯗꯦꯜꯒꯤ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠꯁ ꯕꯣꯗꯤꯁꯤꯡꯅ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯁꯤꯡ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯆꯥꯟꯗꯦꯜꯒꯤ ꯃꯈꯥꯗ ꯆꯥꯟꯗꯦꯜꯒꯤ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠꯁ ꯕꯣꯗꯤꯁꯤꯡꯅ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯁꯤꯡ ꯃꯔꯨꯑꯣꯏꯅ ꯗꯤ.ꯁꯤ. ꯑꯣꯐꯤꯁ, ꯑꯦꯁ.ꯗꯤ.ꯑꯣ. ꯑꯣꯐꯤꯁ ꯑꯃꯗꯤ ꯑꯦ.ꯗꯤ.ꯁꯤ. ꯑꯣꯐꯤꯁ, ꯁ꯭ꯇꯦꯠ ꯕꯦꯡꯛ ꯑꯣꯐ ꯏꯟꯗꯤꯌꯥ ꯆꯥꯟꯗꯦꯜ ꯕ꯭ꯔꯥꯟꯆꯀꯤ ꯑꯣꯐꯤꯁꯁꯤꯡ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯈꯣꯡꯖꯪ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯕ ꯉꯝꯈꯩꯗ ꯁꯝꯕꯜ ꯈꯥꯖꯤꯜꯂꯛꯄ ꯑꯃꯗꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯦꯖꯤꯝ (FMR) ꯆꯠꯅꯍꯟꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯑꯣꯜ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ ꯑꯟꯁꯝꯅ ꯆꯠꯊꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯥꯒꯥ ꯇꯥꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯁꯤꯡ ꯄꯨꯡ ꯅꯤꯐꯨ-ꯅꯤꯄꯥꯟ ꯊꯤꯡꯒꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯃꯦ 12ꯗ ꯑꯟꯁꯝꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯀꯥꯎꯟꯁꯤꯜ ꯃꯤꯐꯝꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯥꯒꯥ ꯇꯥꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯁꯤꯡ ꯄꯨꯡ ꯅꯤꯐꯨ-ꯅꯤꯄꯥꯟ ꯊꯤꯡꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯗꯒꯤ ꯆꯠꯊꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯟꯁꯝꯅ ꯂꯥꯎꯊꯣꯛꯈꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ (UNC), ꯇꯥꯡꯈꯨꯜ ꯀꯇꯝꯅꯥꯎ, ꯁꯥꯛꯂꯣꯡ (TKS) ꯑꯃꯗꯤ ꯆꯥꯟꯗꯦꯜ ꯅꯥꯒꯥ ꯄꯤꯄꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (CNPO)ꯒ ꯂꯣꯏꯅꯅ ꯑꯇꯩ CSOꯁꯤꯡ, NSUC ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯠ 8ꯒꯤ ꯌꯨꯅꯤꯠꯁꯤꯡꯒ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯂꯥꯛꯇꯨꯅ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯁꯤꯡ ꯊꯤꯡꯖꯤꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯗꯤ.ꯁꯤ. ꯑꯣꯐꯤꯁ, ꯑꯦꯁ.ꯗꯤ.ꯑꯣ. ꯑꯣꯐꯤꯁ, ꯑꯦ.ꯗꯤ.ꯁꯤ. ꯑꯣꯐꯤꯁ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯕꯦꯡꯛ ꯑꯣꯐ ꯏꯟꯗꯤꯌꯥ ꯊꯣꯡ ꯂꯣꯟꯈꯤꯕꯅ ꯃꯤꯌꯥꯝꯗ ꯑꯀꯥꯏꯕ ꯌꯥꯝꯅ ꯆꯥꯎꯅ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫
Warabasu wana lengaki officing asi hayeng numidang faubadi thonglon kigani hairi. Churchandpurda yuar hakre. Ngasi ayuk anganbada Churchandpur districta Richter scale da magnitude 3.5 yawna yuar hakre haina National Center for Seismology report amana hairi. Report asna makata na hairibana yuar haba adugi depna lainungda kilometer 3 oike. Ngasi nongyai matong pung 2 minute 55 second 38 chatpa matamda yuar habagi thodok adu thokhibani. UR habagi latitude na 28.08 ni aduga longitude na 93.61 ni adubu UR hakiba aduda thoidongna amanga tathokpagi paudi leitri. Panba yabadi haukiba me 19 gi ayuk pung 10 minute 16 rom tabada Churchandpur districta Richter scale da magnitude 3.9 da UR haki. UR hakiba adugi depth na kilometer 35 oiki adubu thodok aduda su kanamata asok apan yaukide. Me 13 da Indian Army na Indo-Myanmar border da PKP gi lanmi 10 hatkibaduna Myanmar refugees in India da chancelakpa kinari. India amasung Myanmar da military junta gi mathakta lal horiba National Unity Government in Exile ani gi marakta Myanmar dagi India rom da chancelakpa refugees sing khut thadanabagi yanaba ama leirabasu haukiba me 13 da Indian Army na Tengnopal district ki Indo-Myanmar border da National Unity Government ki arm wing ama oiriba PKP gi lanmi 10 hatkiba aduna maram oiraga Myanmar refugees in India lomda changsilakpa kinari haina news agency amagi report na hairi. National Unity Government in Exile asi Inglising ani kun mathoida Myanmar da military coup chathakiba adugi mayokta pro democracy leader oiriba Aung San Suu Kyi na luchingba National League for Democracy Party gi legislature singna sembani. Myanmar gi lalhobatara adu India ki maikaidagi khut thoknabada lekhidabani haina phongdokrabasu National Unity Government ki maikaidagi makhoising adu Indian Army na faraba matungda tamthina otnairaba matungda hatkibani. Myanmar da military coup chathakraba matungda Indo-Myanmar border ki kilometer 1,400 sangba jaga asida Myanmar lalhobasing asi Indian forces ka understanding amagi makhada leiribani adubu me 13 da Indian Army na border da Myanmar gi lalhobatara hatkiba asina National Unity da chawna ninghanaba ama leire. Mamangi matamda Myanmar gi rebel group sing amasung refugees sing North East India gi state sing da chensinduna changjafam lawramba adu thodok asina akiba ama pharakle. Marak asida New Delhi gi maikaidagi haukiba chahi kaya asi Myanmar ga lonariba international border da sambal khabagi thabak chatharakiba asina mirol kaya border asida leiriba ethnic community singna chathok chasin torambagi nungaiba adu phangdre. Refugees singi maikaidagi media da phongdorakibada me 13 gi thodok aduna Indian forces ki maikaidagi makhata na refugees singda adugumba mihat mipun gi thodok sing adu chatharakadra haibagi akiba lei. Haukiba mamangi chahi mari rom gi matam asidadi adugumba thodok amata leikide. Indian forces na Myanmar singda khut thaba asi handaki asina ahanbani. Hairiba thawong asi makhata na chatharakpa yai. National Unity Government ki armed wing ama oiriba PKP gi kedartara adu takmuda nauna lingkhatpa kemta chatkibani. Adubu Indian Army na makhoibu pharaga hatkibani hairi. Abulok Turelda Tasinkiba miyoi haujiksu thiba phangdri. Hauzik Manipurda thokliba ising ichaw asida ihan hana Sengmai Assembly Constituency gi Lairen Kabi khulphauduna cheliba Abulok Turelda Tasinkiba chahi 59 suraba ahal adu ngasi fauba thiba khangdri. Pau asina hai Sengmai AC gi Lairen Kabi Lailerak mapagi Abulok Turelda Tasinkibadagi hauzik fauba thiba khangdana leiriba miyoi adudi Takhilambam Ibo Chauba Elias Nongban chahi 55 ni. Mahak Turelda Tasinkibagi pau hek phangmaga State Disaster Management Force SDRF ki team ama mafam aduda laktuna thibagi thabak chathaki. SDRF ki team aduna numidang wairam phauba turel asigi tongan ba mafam singda boat sizinaduna thiki adubu mamsilakba phauba phangba ngamkhide. Ngasi amuk hanna Abulok Turelda Tasinkiba Takhilambam Ibo Chaubagi hakchang adu phangba ngamnaba Muslim itil inawgi miyoi ahumna Abulok Turelda makhata na boat sizinaduna thibagi thabak chathaki. Adubu Turelgi imai wangba amadi irei kanbana maram oiraga hauzik phauba mahaki hakchang phangba ngamdana leiri. Amaromda Sekmai Kendragi Sekmai Mangal Lekai da cheliba Turelgi imai wangkhalakpadagi mafam aduda MLA Haikam Dingona faklong amadi wana chingba darkar oiba potlamsing pikre hairi.